ngasi kunlak subo oina ko network manipurna hanadagi hौना luba nanba lamda mo oinanaba amadi environment kannanabagi damak tangsilakpa khongjang adu makha chathajabani Directorate of Environment and Climate Change ki yang makhada ngasisu taruk part 1 da leiriba select group ki maider sing maruina ma tilona chingba select group ki ma singa pullakanda lekai da saikhoktuna leiba lambi sorokta taba plastic sing khungalaga asok trade sa pusinaraga recycle tawba amadi masibu kanaba hiramda sizinabagi khongthang chathajabani miyamnasu plastic amadi atei waste mafam chana thamakanda saithoktabida mafam chadabada hundoktabida mafam chana thamsi adu luba nanba lamda mu ohenbada akoi khudimaki thodang adu yaminarakanda luba nanba lamda mu ohensi environment kanbada akoi khudimak saruk yaminasi hojikti makhan makha kayagi climate change ki saitheng asi phanglabanina masi akhona khangminarakanda masidagi ngakthoknanaba aying asagi khal kaitharakliba nongju nungsa chang naidriba si kharadu su phananaba koi punamangna honaminaraga environment kanbada koi khudimak saruk yaminasi plastic pollution handahanji laina tina kya tholakpadagi ngakthoknanaba koi khudimak gyan taminaduna punna thabo asi changyenminaraga luba nanba lamda mu ohenbada koi khudimak saruk yaminasi haibo wafam haijari